Hello everyone, mayam bukurumjari. Ngasi gi mathel sina koi gi hangam ga nga ga thong bane ko. Nga je taw thoga thamdoi ne to nga se leiru bagi marketing gi matek ama I hapsara ke ko. Jamu gi koi gi jaga ma moi gi fish market am lei ko. Adu mafam du dai lerak po oi doi ne ba. Adu do haiphet ai uchara ke mayam yengmina se. Pernah kalian nanti? कर दो एक साथ डेढ़ किलो का दोनों तो होगा ना वो भैया छोटका वो छोटका ये दोनों तो भर दिया आधा किलो ना हाँ तोल देता भर दिया हुआ भर दिया कोई गल नहीं लिफाफा किधर है भाई लिफाफा ले आई फिर लो आधा किलो 1.5 किलो किसको चाहिए Yo pom pom ni khar ko mal. Roi hi ni. अरे कलुआ बस करो यार छोड़ दे सर हिसाब तक करेंगे लो ऐसे मुकेश किसको देना है Mabuk pe le. Sidi. Lau bi da khang de. Yaude. Siung ba kitang chaw le di pha dam yai bai nei ji. Yai na bane ba. To sigom ba ji. Laitraba khangden sigumbaga sigi macha macha aina khale ije si sinane aina maifu ma layebo ko khoige adu maitan khara lehale aduga smai tora thagalaga aina khara yaithu ebo ko adu mai khu khurak pasida mayamna kai dorage dungdang dane ba horise ada koi husband na hai dengi yam nare aduduna mai khu khudo halaga kang adegi mapan da leba kang kai kai do satkhina bana tawbane na adumai khomme khangra ado nga yai bani ka khangure khalladi isum nungai te dana ko adudugi sain tawraga khara aigi recipe ge kangchoi gi damakta smaina khara tawjare mayam aduga ai hangam ga nga ga thongjum thongjar age adu thawda khoi gi ngasai gi tilau se khara ngogjare ba ko aduga khoi maroi marang kari kra loi mak chap mane ko khoi nga thongba jang ama thongba matamda maroi mapang yari ba maroi mapang jing do du chap mana don hap toi ne ba jira powder phatibom powder hape aduga khoi sing chanam asuba sima khara hapane ba ko
ꯑꯗꯣ ꯑꯩꯅ ꯊꯣꯡꯉꯤꯁꯤꯒ ꯃꯌꯥꯝꯅ ꯊꯣꯡꯕꯗꯨꯒ ꯃꯥꯟꯅꯕ꯭ꯔꯥ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯑꯗꯨꯒ ꯃꯥꯟꯅꯔꯒꯅ ꯃꯥꯟꯅꯩ ꯃꯥꯟꯅꯗ꯭ꯔꯒꯅ ꯃꯥꯟꯅꯗꯦ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ꯀꯔꯤ ꯀꯔꯤ ꯍꯥꯞꯄ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯍꯥꯏꯐꯦꯠ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯣ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯦ ꯑꯩꯅ ꯀꯨꯞꯅ ꯀꯨꯞꯅ ꯁꯣꯏꯔꯦ ꯑꯗꯨꯒ ꯁꯤꯃꯁꯤ ꯍꯥꯟꯅ ꯉꯧꯕꯤꯔꯦꯕꯀꯣ ꯍꯥꯏꯕꯗꯤ ꯊꯥꯎꯗ ꯉꯥꯗꯨꯗꯤ ꯑꯩꯅ ꯇꯥꯎꯊꯣꯛꯑꯒ ꯊꯝꯃꯦꯕꯀꯣ ꯑꯗꯨꯒ ꯁꯤꯁꯤꯅ ꯍꯣꯔꯦꯟ ꯀꯣꯟꯅ ꯇꯥꯎꯔꯀꯥꯟꯗ ꯍꯥꯞꯅꯕꯅ ꯑꯩꯅ ꯇꯧꯕꯅꯦ ꯑꯗꯣ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯦ ꯍꯥꯟꯅ ꯉꯧꯖꯔꯦ ꯃꯌꯥꯝ ꯑꯗꯨꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯍꯥꯞꯄꯗꯤ ꯑꯗꯨꯝ ꯃꯔꯨ ꯃꯔꯥꯡ ꯃꯁꯥꯂꯥꯁꯤꯡꯁꯦ ꯍꯥꯞꯄ ꯌꯥꯔꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯇꯔꯃꯔꯤꯛ ꯄꯥꯎꯗꯔ ꯃꯆꯨ ꯍꯥꯞꯄꯦ ꯑꯗꯨꯒ ꯆꯤꯂꯤ ꯄꯥꯎꯗꯔ ꯍꯥꯞꯄꯦ ꯊꯨꯝ ꯈꯔ ꯍꯥꯞꯄꯦ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯃꯁꯥꯂꯥꯁꯦ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯦꯚꯤ ꯂꯥꯛꯅꯕ ꯑꯩꯈꯣꯏꯒꯤ ꯃꯍꯤꯁꯦ ꯆꯔꯥꯡ ꯆꯔꯥꯡ ꯇꯧꯕꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯕꯒꯤꯀꯣ ꯑꯩꯅ ꯁꯨꯝ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯦ ꯍꯥꯞꯆꯕꯅꯦꯕꯀꯣ ꯑꯗꯣ ꯍꯥꯞꯇꯤ ꯍꯥꯞꯅꯗꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯍꯪꯒꯥꯝꯒ ꯀꯩꯅꯣ ꯇꯧꯕꯗꯗꯤꯀꯣ ꯑꯗ ꯍꯤꯡ ꯄꯥꯎꯗꯔ ꯈꯔ ꯑꯗꯣ ꯄꯥꯎꯗꯔꯁꯤꯅꯗꯤ ꯃꯅꯝꯗꯣ ꯑꯩꯈꯣꯏꯒꯤ ꯉꯥꯍꯤꯡ ꯆꯥꯍꯤꯡ ꯅꯝꯕꯗꯣ ꯋꯥꯠꯄꯅꯤꯅ ꯅꯝꯍꯟꯗꯕꯗꯣ ꯀꯣꯛꯇꯕꯅꯤꯅ ꯑꯩꯅ ꯇꯤꯠꯂꯤ ꯄꯥꯎꯗꯔꯁꯦ ꯇꯤꯠꯂꯤ ꯍꯤꯡꯗꯣ ꯑꯗꯨ ꯈꯤꯇꯪ ꯍꯥꯞꯆꯔꯦ ꯃꯌꯥꯝ ꯇꯤꯠꯂꯤ ꯍꯤꯡꯁꯦ ꯂꯣꯏꯒꯤꯅꯦꯅ ꯄꯥꯝꯃꯨꯕꯗ ꯂꯣꯏꯔꯦ ꯂꯩꯖꯗꯕꯅꯤꯅꯕꯀꯣ ꯑꯗꯨꯒꯤ ꯄꯥꯈꯠꯂꯦ ꯌꯥꯝꯅ ꯂꯣꯏꯒꯤꯗ꯭ꯔꯥꯅ ꯑꯗꯨꯒ ꯉꯥ ꯇꯥꯎꯊꯣꯛꯑ ꯊꯝꯕ ꯉꯥ ꯁꯤꯁꯤꯃꯒ ꯑꯄꯥꯛꯄ ꯑꯍꯥꯟꯕ ꯑꯩꯅ ꯎꯠꯄꯗ ꯌꯥꯎꯈꯤꯕꯅꯦꯕꯀꯣ ꯉꯥ ꯑꯄꯥꯛꯄꯗꯨꯅꯦꯕꯀꯣ ꯁꯤꯁꯦ ꯃꯔꯨꯁꯨ ꯌꯥꯎꯗꯦ ꯑꯩꯅ ꯑꯉꯥꯡꯅ ꯆꯥꯔꯁꯨ ꯃꯔꯨ ꯌꯥꯎꯗꯕꯁꯤꯅ ꯐꯩꯌꯦꯅ ꯑꯩꯅ ꯃꯔꯨ ꯌꯥꯎꯗꯕꯁꯤꯅ ꯐꯩꯌꯦꯕ ꯉꯥꯁꯦ ꯑꯩ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯄꯥꯝꯗꯦꯕꯀꯣ ꯑꯩ ꯍꯁꯕꯦꯟꯗꯤ ꯌꯥꯝ ꯄꯥꯝꯃꯤ ꯑꯗꯤ ꯉꯥ ꯆꯥꯅꯤ ꯍꯥꯏꯔꯗꯤ ꯍꯔꯥꯎꯕꯗ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯉꯥ ꯊꯣꯡꯕꯗ ꯍꯔꯥꯎꯕꯁꯦ ꯑꯩ ꯍꯁꯕꯦꯟ ꯃꯉꯥꯏꯔꯦ ꯑꯇꯩꯗꯤ ꯑꯝꯇ ꯍꯔꯥꯎꯗꯦ ꯏꯆꯥꯅꯨꯄꯥꯁꯨ ꯍꯔꯥꯎꯗꯦ ꯏꯆꯥꯅꯨꯄꯤꯁꯨ ꯍꯔꯥꯎꯗꯦ ꯑꯩꯁꯨ ꯍꯔꯥꯎꯗꯦ ꯑꯗꯨꯕꯨ ꯇꯥꯎꯊꯣꯡꯗꯤ ꯑꯗꯨꯝ ꯆꯥꯖꯩꯀꯣ ꯃꯌꯥꯝ ꯇꯥꯎꯊꯣꯡꯗꯤ ꯑꯗꯨꯝ ꯍꯥꯎꯋꯦ ꯑꯗꯨꯒ ꯉꯥ ꯃꯔꯨ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯁꯤꯃꯗꯤ ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ꯆꯥꯖꯩ ꯑꯗꯨꯒ ꯉꯥ ꯑꯇꯥꯎꯕꯁꯨ ꯑꯗꯨꯝ ꯆꯥꯏ ꯊꯣꯡꯕꯁꯤꯗꯤ ꯑꯩꯅ ꯀꯌꯥ ꯄꯥꯝꯗꯦ ꯈꯣꯏꯗꯥꯗꯦ ꯍꯥꯏꯇꯥꯔꯦ ꯃꯔꯨ ꯃꯜ ꯂꯩꯕꯗꯣ ꯌꯥꯝ ꯇꯟꯕ ꯑꯗꯨꯒꯤꯅꯤꯗ ꯍꯥꯎꯇꯦ ꯆꯥꯅꯤꯡꯗꯦ ꯍꯥꯏꯕꯒꯤ ꯅꯠꯇꯕꯀꯣ ꯃꯔꯨ ꯃꯜꯂꯒ ꯁꯨꯝ ꯂꯩꯕꯗꯣ ꯑꯉꯥꯡꯗꯁꯨ ꯌꯥꯝ ꯌꯨꯕꯅꯤꯅ ꯑꯉꯥꯡꯅꯁꯨ ꯀꯌꯥ ꯄꯥꯝꯗꯦꯕ ꯉꯥꯁꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯗꯨꯅꯦ ꯃꯁꯥꯂꯥꯁꯤꯡꯗꯨꯅꯦ ꯃꯔꯨ ꯃꯔꯥꯡ ꯇꯤꯜꯍꯧ ꯆꯅꯝ ꯃꯌꯥꯝꯗꯨꯒ ꯇꯧꯔꯒ ꯉꯥ ꯇꯥꯎꯊꯣꯛꯄ ꯉꯥꯁꯤꯒ ꯄꯨꯂꯞꯅ ꯁꯨꯃꯥꯏꯅ ꯉꯧꯕꯤꯔꯅꯤ ꯉꯥꯛꯇꯪ ꯉꯧꯁꯟꯖꯔꯒ ꯁꯤꯒꯤ ꯍꯪꯒꯥꯝ ꯁꯤꯃ ꯍꯥꯞꯆꯟꯖꯔꯦ ꯍꯪꯒꯥꯝꯁꯦ ꯃꯄꯥꯟꯒꯤ ꯂꯝꯒꯤ ꯍꯪꯒꯥꯝꯅꯦꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯋꯤꯟꯇꯔ ꯆꯪꯉꯛꯄꯒꯤ ꯍꯪꯒꯥꯝ ꯍꯥꯎꯕꯗꯣ ꯑꯗꯨꯗꯣ ꯑꯣꯏꯌꯦꯕ ꯁꯤꯁꯨ ꯃꯥꯔꯀꯦꯠꯇꯩ ꯂꯩꯔꯛꯄꯅꯤ ꯉꯁꯥꯏꯒꯤ ꯉꯥ ꯌꯣꯟꯐꯝꯗꯣ ꯑꯗꯨꯒꯤꯗꯨꯗ ꯁꯕꯖꯤ ꯃꯟꯗꯤ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯩꯅ ꯁꯣꯞꯄꯤꯡ ꯆꯠꯂꯨꯕꯒꯤ ꯃꯇꯦꯛ ꯃꯇꯦꯛ ꯀꯔꯤ ꯀꯔꯤ ꯂꯩꯔꯛꯀꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯑꯩ ꯁꯣꯔꯠ ꯚꯤꯗꯤꯑꯣꯗ ꯊꯥꯒꯠꯆꯔꯛꯀꯦ ꯍꯣꯔꯦꯟ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝꯁꯨ ꯑꯩꯅ ꯑꯗꯨꯒꯤ ꯃꯥꯔꯀꯦꯠ ꯆꯠꯄꯒꯤ ꯃꯌꯥꯝ ꯂꯩꯔꯛꯄꯒꯤ ꯋꯥꯔꯤꯗꯣ ꯑꯗꯨ ꯁꯨꯝ ꯍꯥꯞꯄꯗꯤ ꯁꯥꯡꯗꯣꯛꯈ꯭ꯔꯅꯦꯅ ꯑꯩꯅꯅꯦ ꯉꯥ ꯂꯩꯕꯗꯪꯒꯤ ꯑꯣꯏꯅ ꯍꯥꯞꯆꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯊꯛ ꯃꯈꯥ ꯁꯨꯃꯥꯏꯅ ꯑꯣꯟꯊꯣꯛꯄꯤꯔꯒ ꯍꯪꯒꯥꯝꯁꯤꯅ ꯃꯈꯥꯗ ꯇꯥꯍꯜꯂꯒ ꯃꯊꯛꯇ ꯉꯁꯥꯏ ꯁꯨꯃꯥꯏꯅ ꯃꯊꯛꯇ ꯉꯥꯁꯤꯅ ꯑꯣꯝꯁꯤꯜꯂꯒ ꯉꯥꯛꯇꯪ ꯑꯃꯨꯛ ꯉꯧꯕꯤꯔꯅꯦꯕꯀꯣ ꯄꯨꯔꯥ ꯑꯣꯠꯂꯨꯔꯗꯤ ꯑꯃꯨꯛ ꯁꯤ ꯀꯥꯏꯗꯣꯏꯅꯦꯕ ꯑꯗꯨꯒ ꯃꯍꯤ ꯑꯁꯥꯕꯗꯣ ꯍꯥꯞꯄꯤꯔꯅꯤ ꯑꯗꯨꯝ ꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯍꯪꯒꯥꯝꯁꯦ ꯑꯗꯨꯝ ꯂꯣꯟꯕ ꯌꯥꯔꯦ ꯑꯣꯠꯄꯗꯤ ꯀꯟꯅ ꯀꯟꯅ ꯑꯣꯠꯄꯗꯤ ꯌꯥꯗ꯭ꯔꯦꯕꯀꯣ ꯁꯤ ꯃꯇꯥꯡꯁꯤꯗꯗꯤ ꯅꯠꯇ꯭ꯔꯗꯤ ꯄꯨꯡꯇꯣꯏ ꯇꯣꯏꯈ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦꯗꯅ ꯆꯥꯕꯗꯣ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯉꯥꯛꯇꯪ ꯑꯣꯝꯖꯟꯖꯔꯒꯦ ꯃꯌꯥꯝ ꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯡꯇꯣꯛꯑꯒ ꯑꯃꯨꯛ ꯌꯦꯡꯕꯤꯕ ꯃꯈꯨꯝ ꯍꯥꯡꯇꯣꯛꯇ꯭ꯔꯒꯗꯤ ꯈꯨꯝꯖꯟꯗ꯭ꯔꯒꯗꯤ ꯃꯨꯟꯖꯟꯕꯗꯣ ꯈꯔ ꯀꯨꯏꯅ ꯆꯪꯉꯦꯅ ꯑꯩꯅ ꯈꯨꯝꯖꯟꯖꯕꯅꯤ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯇꯦꯛ ꯃꯇꯦꯛ ꯉꯥꯛ ꯑꯣꯠꯄꯤꯔꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯀꯃꯥꯏꯅ ꯊꯣꯡꯕꯤꯒꯦ ꯃꯌꯥꯝ ꯑꯂꯨ ꯍꯥꯞꯄꯒ ꯊꯣꯡꯕ꯭ꯔꯥ ꯑꯗꯒꯤ ꯍꯪꯒꯥꯝꯁꯤꯗꯪ ꯑꯣꯏꯅ ꯊꯣꯡꯕ꯭ꯔꯥ ꯀꯃꯥꯏꯅ ꯊꯣꯡꯕꯤꯒꯦ ꯃꯌꯥꯝ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯣ ꯑꯩꯁꯨ ꯑꯗꯨꯝ ꯍꯋꯥꯏ ꯊꯔꯥꯛꯀꯨꯝꯕꯒ ꯍꯥꯞꯄꯒ ꯑꯗꯨꯝ ꯊꯣꯡꯕꯁꯨ ꯑꯗꯨꯝ ꯌꯥꯅꯦꯕꯀꯣ ꯁꯤꯗꯩꯁꯤꯗ ꯑꯗꯣ ꯑꯩꯅ ꯍꯪꯒꯥꯝꯁꯤꯒꯤ ꯃꯍꯥꯎꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦꯅ ꯍꯥꯎꯋꯦꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯊꯣꯡꯖꯕꯅꯦ ꯐꯗꯤꯒꯣꯝ ꯊꯥꯛꯆꯜꯂꯅꯤ ꯉꯁꯥꯏ ꯒꯔꯝ ꯃꯁꯥꯂꯥ ꯍꯥꯞꯆꯟꯈꯔꯦ ꯑꯗꯨꯒ ꯑꯗꯨꯝ ꯁꯤꯗ ꯑꯗꯨꯝ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯅꯧꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯆꯪꯕꯤꯔꯛꯏꯕ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯌꯥꯎꯕꯤꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃो ꯑꯗꯣ ꯑꯩꯗꯤ ꯅꯧꯅꯁꯨ ꯍꯥꯡꯖꯕꯅꯦ ꯑꯗꯣ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯒꯦꯁꯨ ꯀꯌꯥ ꯈꯪꯗ꯭ꯔꯤꯕꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ
ꯃꯌꯥꯝꯅ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯑꯗꯨꯒ ꯀꯔꯤ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯀꯔꯤ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯍꯥꯏꯕꯤꯔꯝꯃꯣ ꯃꯌꯥꯝ